ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯥꯏ ꯁꯨꯄꯔ ꯍꯣꯠ ꯁꯣꯜꯖꯔ 23 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯅꯥ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯕꯒꯨꯝ ꯁꯨꯝ ꯇꯧꯁꯤꯜꯂꯛꯂꯤ꯫ ꯅꯣꯡ ꯉꯥꯂꯤ ꯇꯧꯔꯛꯄ ꯋꯥꯏꯗꯨꯗ ꯁꯅꯥ, ꯅꯪ ꯁꯥꯎꯅꯨꯀꯣ, ꯑꯩ ꯅꯨꯄꯤꯁꯦ ꯑꯩꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯅꯪꯅ ꯁ꯭ꯔꯤꯅꯒꯔ ꯆꯠꯈ꯭ꯔꯤꯁꯤꯗꯤ ꯅꯇꯨ ꯂꯣꯟꯅꯕ ꯑꯣꯏꯔꯦꯀꯣ? ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯕ ꯁꯨꯛꯉꯝ ꯉꯝꯃꯣꯏ꯫ ꯑꯩ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ, ꯑꯩ ꯉꯝꯃꯣꯏꯌꯦ꯫ ꯉꯥꯏꯈꯣꯁꯦ, ꯑꯝꯇ ꯇꯞꯊꯈꯣꯁꯦ, ꯑꯩ ꯐꯖꯅ ꯑꯝꯇ ꯍꯥꯏꯒꯦꯕ꯫ ꯌꯥꯔꯦ, ꯍꯥꯏꯔꯛꯀꯅꯨ, ꯄꯥꯝꯗꯤꯌꯦ꯫ ꯑꯩ ꯆꯠꯂꯅꯤ ꯍꯥꯏꯁꯤꯅꯤ, ꯑꯩ ꯆꯠꯂꯅꯤꯀꯣ꯫ ꯇꯥꯏꯕꯪ ꯃꯪ ꯐꯥꯎꯅꯔꯛꯄꯗꯨꯗ ꯁꯅꯥ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯤ꯫ ꯑꯁ, ꯍꯧꯖꯤꯛꯀꯤ ꯃꯪꯗꯨꯗꯤ ꯀꯔꯤ ꯀꯔꯝꯕ ꯃꯪ ꯇꯥꯜꯂꯛꯇꯥꯅꯣꯅꯦ? ꯍꯨꯃꯥꯡꯒ ꯀꯥꯡꯉꯤꯗ꯫ ꯄꯨꯡꯅ ꯀꯌꯥ ꯇꯥꯈ꯭ꯔꯖꯥꯠꯅꯣ? ꯁꯅꯥ ꯁꯨꯝ ꯄꯨꯡ ꯌꯦꯡꯕꯗ 4:30 ꯆꯞ ꯆꯥꯅ ꯇꯥꯔꯝꯂꯤ꯫ ꯂꯣꯌꯥ ꯍꯧꯒꯠꯄꯒꯤ ꯃꯇꯝ ꯌꯧꯔꯦ ꯈꯜꯂꯗꯨꯅ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯍꯜꯂꯣ, ꯁꯅꯥ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯉꯟꯇꯥ ꯐꯣꯟꯒ ꯇꯧꯁꯤꯜꯂꯛꯏꯁꯤꯕꯣ? ꯑꯩꯅ ꯉꯟꯇꯥ ꯐꯣꯟ ꯇꯧꯔꯛꯄꯁꯦ ꯅꯪꯉꯣꯟꯗ ꯆꯥꯛꯄ꯭ꯔꯅꯦ? ꯀꯔꯤ ꯀꯥꯏꯕ ꯂꯩꯒꯦꯕ? ꯍꯩꯃꯥ, ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯍꯥꯏꯗꯤ ꯅꯪꯗꯤ ꯏꯆꯥꯊꯣꯏꯕꯤ ꯁꯦꯟꯅꯕꯗꯅ ꯋꯥꯔꯝꯃꯅꯤ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯌꯥꯏꯗꯅ, ꯑꯗꯨꯒꯤ ꯍꯥꯏꯕꯅꯤ꯫ ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪꯕꯨ ꯁꯅꯥ? ꯅꯪ ꯅꯨꯄꯤ ꯁꯣꯏꯗꯅ ꯀꯣꯏꯔꯝꯃꯅꯤ ꯈꯪꯉꯤ꯫ ꯑꯁ ꯁꯅꯥ, ꯋꯥꯊꯤ ꯇꯧꯅꯨꯕ, ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ? ꯁꯣꯝꯗ ꯏꯆꯥꯒ ꯅꯪꯒ ꯎꯅꯤꯡꯕꯅ ꯉꯥꯎꯔꯀꯥꯟꯁꯤꯗ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ ꯑꯃꯃꯨꯛ ꯑꯩꯅ ꯀꯣꯏꯗꯧꯔꯤꯒꯦ? ꯌꯥꯔꯦ, ꯈꯪꯖꯔꯦ, ꯅꯪꯅ ꯅꯇꯨ ꯑꯃ ꯀꯣꯏꯔꯤꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯀꯣ꯫ ꯁꯅꯥ, ꯁꯦ, ꯇꯥꯃꯣ ꯗ꯭ꯌꯨꯇꯤ ꯆꯠꯅꯕ ꯇꯧꯔꯒꯦꯀꯣ, ꯋꯥꯊꯤ ꯉꯥꯡꯒꯅꯨ, ꯑꯩ ꯇꯣꯏꯂꯦꯠꯇ ꯑꯝꯇ ꯇꯧꯊꯣꯛꯎꯈꯤꯒꯦ꯫ ꯇꯧꯅꯤ ꯅꯪ? ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯅꯣ ꯍꯥ? ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯀꯦ꯫ ꯇꯧꯔꯛꯑꯣꯁꯦ, ꯃꯁꯤꯗꯤꯕ꯫ ꯁꯅꯥ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯒ ꯄꯨꯂꯞ ꯁꯤꯟꯕ ꯊꯨꯡꯅꯕ ꯌꯦꯡꯂꯤ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯖꯤꯜꯂꯛꯂꯒꯦꯕ? ꯑꯣꯍꯣ, ꯍꯥꯏꯒꯦ, ꯃꯪꯗꯅꯦ ꯅꯪꯁꯦ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯄꯨꯔꯛꯑꯦꯅ ꯇꯧꯔꯝꯃꯤꯕ꯫ ꯃꯪꯗ ꯎꯔꯒ ꯇꯥꯏꯕꯪꯗ ꯑꯩꯉꯣꯟꯗ ꯁꯧ ꯂꯥꯡꯉꯤꯕꯅꯦꯕ, ꯂꯣꯏꯔꯦꯗꯅ꯫ ꯁꯦ, ꯇꯥꯃꯣ ꯋꯥ ꯍꯥꯏꯒꯦꯁꯦ, ꯐꯖꯅ ꯂꯩꯔꯣꯀꯣ, ꯇꯥꯃꯣ ꯀꯣꯜ ꯇꯣꯏꯅ ꯇꯧꯔꯛꯀꯦꯀꯣ꯫ ꯊꯝꯃꯒꯦꯀꯣ ꯃꯥꯏ ꯂꯚ꯫ ꯍꯣꯏ, ꯊꯝꯃꯣ꯫ ꯁꯅꯥ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯥ ꯄꯦꯟꯗꯤ ꯄꯦꯟꯊꯣꯛꯂꯤ꯫ ꯃꯆꯥꯅꯨꯄꯤꯁꯨ ꯌꯥꯝꯅ ꯂꯦꯡꯉꯛꯄꯒꯤ ꯃꯇꯝꯅꯤ, ꯁꯟ ꯁꯥꯕ ꯍꯩꯔꯛꯄꯒꯤ ꯂꯦꯡꯉꯦ ꯑꯗꯨꯝ ꯐꯖꯅ꯫ ꯂꯣꯌꯥꯗꯣ ꯃꯥꯁꯨ ꯑꯗꯨꯝ ꯄꯤꯇꯤ ꯃꯇꯝ ꯑꯣꯏꯕꯒꯤ ꯂꯥꯛꯄꯅꯤ, ꯈꯪꯍꯧꯗꯅ ꯔꯣꯅꯥꯂꯤꯁꯨ ꯍꯦꯛ ꯊꯦꯡꯅꯔꯤ꯫ ꯔꯣꯅꯥꯂꯤꯗꯤ ꯂꯣꯌꯥꯗ ꯃꯇꯦꯟ ꯇꯥꯕ ꯃꯈꯩ ꯍꯦꯛ ꯌꯦꯡꯖꯩ꯫ ꯃꯤꯁꯇꯔ ꯂꯣꯌꯥ, ꯗ꯭ꯌꯨꯇꯤ ꯆꯠꯂꯕ꯭ꯔꯣ? ꯍꯣꯏ ꯃꯤꯁ, ꯆꯠꯂꯤꯌꯦ꯫ ꯑꯣ, ꯃꯤꯁꯇꯔ ꯂꯣꯌꯥꯁꯦ ꯎꯕꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯌꯥ ꯇꯦꯛꯄ ꯌꯥꯎꯅꯔꯅꯤꯀꯣ꯫ ꯑꯗꯨꯗꯤ ꯍꯥꯏꯃꯟꯗ꯭ꯔꯣ ꯃꯤꯁ? ꯍꯥꯏꯃꯟꯗꯦ ꯀꯩꯅꯣ? ꯑꯗꯣ ꯍꯣꯔꯦꯟꯗꯤꯅꯦ ꯑꯩꯈꯣꯏ ꯀ꯭ꯋꯥꯇꯔꯗ ꯆꯪꯕꯤꯔꯛꯑꯣ, ꯌꯨꯝꯗꯒꯤ ꯄꯣꯠ ꯆꯩ ꯊꯥꯔꯛꯑꯦ, ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯈꯔ ꯄꯨꯕꯤꯈꯣ꯫ ꯍꯥꯎꯔꯅꯤꯗ, ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯂꯥꯛꯑꯒꯦ꯫ ꯔꯣꯅꯥꯂꯤ ꯂꯣꯌꯥ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯅ ꯕ꯭ꯂꯥꯏꯟꯗ ꯀꯟꯅ ꯉꯥꯎꯖꯔꯤ꯫ ꯂꯣꯌꯥꯗꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯥꯗꯤ ꯈꯪꯖꯗ꯭ꯔꯤꯕꯅꯤ꯫ ꯁꯅꯥ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄꯁꯨ ꯉꯥꯏꯅ ꯆꯥ ꯂꯣꯜꯂꯝꯃꯤ꯫ ꯑꯦꯛꯖꯥꯝꯗ ꯍꯥꯏꯗꯣꯔꯛꯑꯅꯤ ꯈꯟꯕꯗ ꯃꯁꯥꯗꯣ ꯊꯛ ꯍꯦꯛ ꯅꯤꯛꯂꯦ, ꯅꯨꯡꯗꯨꯝ ꯅꯨꯡꯁꯤ ꯃꯇꯧꯗꯣ꯫ ꯄꯨꯕꯥ, ꯆꯥꯁꯦ, ꯑꯩꯗꯤ ꯀꯂꯥꯡꯀꯁꯦ ꯅꯤꯛꯄꯗ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦ꯫ ꯀꯔꯤꯒꯤꯅꯣꯅꯦ ꯏꯃꯧꯅ ꯀꯝꯂꯥꯀ ꯅꯤꯛꯏꯁꯤꯕꯣ? ꯑꯣꯍꯣ, ꯉꯁꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯌꯦ꯫ ꯏꯍꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯑꯉꯥꯎꯕꯤꯁꯤꯗꯤ꯫ ꯀꯩꯁꯨ ꯋꯥꯔꯨꯅꯨꯗ, 2nd ꯗꯤꯚꯤꯖꯟꯗꯔ 3ꯔꯗꯔ ꯃꯥꯏꯅ ꯌꯥꯎꯖꯔꯛꯑꯁꯅꯤ꯫ ꯃꯤꯅ ꯁꯣꯝꯗ 1st ꯗꯤꯚꯤꯖꯟꯒꯤ ꯑꯁꯥ ꯆꯥꯎꯅ ꯇꯧꯖꯔꯤ, ꯑꯗꯨꯒ ꯍꯣ, ꯑꯗꯨꯕꯣꯕ ꯌꯥꯎꯖꯔꯛꯁꯅꯤꯀꯣ꯫ ꯁꯅꯥ ꯄꯤꯔꯒ ꯇꯨꯃꯤꯟ ꯂꯩꯔꯤ ꯄꯣꯠꯅꯤ꯫ ꯁꯣꯟꯗꯅ ꯃꯆꯥꯅꯨꯄꯤꯅ ꯃꯔꯣꯜ ꯑꯃ ꯃꯔꯦꯡ ꯆꯠꯄꯅꯤ꯫ ꯃꯃꯥꯟꯅꯕꯤꯅ ꯀꯣꯜ ꯐꯠ ꯇꯧꯔꯛꯏ꯫ ꯍꯦꯂꯣ ꯂꯛꯁꯃꯤ, ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯑꯕꯣ? ꯍꯥꯏꯗꯣꯛꯑꯕꯅꯤ ꯕꯦꯝꯃ꯫ ꯑꯣ, ꯀꯃꯥꯏꯅ ꯇꯧꯔꯒꯦꯕ? ꯆꯦꯛ ꯇꯧꯔꯣꯗꯅ, ꯑꯩꯕꯨꯗꯤ 1st ꯗꯤꯚꯤꯖꯟꯗ ꯂꯥꯛꯑꯦ꯫ ꯌꯥꯝ ꯐꯔꯦꯅꯦ ꯑꯗꯨꯗꯤ, ꯑꯩ ꯆꯦꯛ ꯑꯝꯇ ꯇꯧꯈꯤꯒꯦꯀꯣ꯫ ꯁꯅꯥ ꯍꯣꯕꯦ ꯇꯧꯗꯅ ꯆꯦꯛ ꯇꯧꯔꯤ꯫ ꯌꯥꯝ ꯀꯟꯅ ꯍꯦꯛ ꯂꯥꯎꯔꯛꯏ꯫ ꯂꯥꯎꯕꯗ ꯑꯉꯥꯡꯕꯗꯨ ꯈꯪꯀꯛ ꯍꯦꯛꯇ ꯀꯞꯈꯠꯂꯛꯂꯤ꯫ ꯑꯁ, ꯑꯌꯥ, ꯑꯃꯨꯛ ꯀꯞꯄꯛꯑꯦꯗꯅ꯫
ꯄꯛꯆꯥꯎꯅ "ꯍꯩ ꯀꯩꯗꯧꯔꯒꯦꯅꯦ ꯍꯦ ꯁꯅꯥ ꯑꯉꯥꯡꯗꯨꯕꯣ ꯑꯗꯨ ꯀꯟꯅ ꯀꯞꯄꯤꯁꯤꯕꯣ ꯀꯔꯝ ꯇꯧꯔꯤꯕꯅꯣ?" "ꯄꯨꯕꯥ ꯑꯩ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯔꯦꯕ ꯑꯁ ꯑꯩ ꯍꯔꯥꯎꯕꯅ ꯑꯝꯇꯕꯨ ꯂꯣꯏꯔꯦ." "ꯍꯥ ꯄꯥꯁ ꯇꯧꯔꯦꯕ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗꯀꯣ." ꯀꯨꯁꯨꯝꯁꯨ "ꯍꯩ ꯏꯃꯧ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯔꯦꯕ ꯐꯔꯦꯗ ꯍꯩ ꯏꯃꯥ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯄꯥꯁ ꯇꯧꯔꯦ ꯍꯥꯏꯕ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ." ꯂꯣꯌꯥꯅ ꯌꯣꯡꯆꯥꯛ ꯂꯧꯔꯤꯉꯩ ꯇꯟꯖꯥ ꯆꯞ ꯆꯥꯅ ꯁꯅꯥꯁꯨ ꯚꯤꯗꯤꯑꯣ ꯀꯣꯜ ꯍꯦꯛ ꯇꯧꯁꯤꯜꯂꯛꯏ꯫ "ꯍꯦ ꯁꯅꯥ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯑꯕ꯭ꯔꯥ?" "ꯍꯣꯏ ꯇꯥꯃꯣ ꯑꯩ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯄꯥꯁ ꯇꯧꯔꯦ." "ꯌꯥꯝ ꯐꯔꯦꯗ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯈ꯭ꯔꯦ." ꯁꯣꯝꯗ ꯔꯣꯅꯥꯂꯤꯁꯨ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯗ ꯐꯖꯅ ꯗꯕꯥ ꯑꯃꯗ ꯍꯥꯞꯂꯒ ꯄꯨꯊꯣꯔꯛꯄꯅꯤ꯫ ꯋꯥꯔꯤ ꯌꯥꯝ ꯍꯔꯥꯎꯅ ꯁꯥꯟꯅꯔꯝꯕꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯟꯕꯨ ꯈꯟꯖꯤꯜꯂꯨꯗꯦ꯫ "ꯑꯗꯣ ꯇꯥꯃꯣ ꯑꯩ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯕꯒꯤ ꯀꯔꯤ ꯂꯩꯕꯤꯗꯣꯏꯅꯣ?" "ꯑꯩꯒꯤ ꯁꯅꯥꯅ ꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯂꯩꯕꯤꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯁꯅꯥ ꯇꯥꯃꯣꯁꯦ ꯌꯣꯡꯆꯥꯛ ꯂꯧꯕ ꯂꯥꯛꯏꯅꯦ ꯑꯩ ꯔꯨꯝ ꯌꯧꯕꯒ ꯀꯣꯜ ꯇꯧꯔꯛꯀꯦꯀꯣ." "ꯑꯦ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗꯒꯤ ꯌꯣꯡꯆꯥꯛꯅꯣ ꯍꯥꯏꯁꯤꯕꯣ?" "ꯑꯣ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯕ ꯁꯤꯗ ꯅꯔꯁ ꯑꯣꯏꯕ ꯀꯁꯥꯔꯗꯒꯤ ꯔꯣꯅꯥꯂꯤ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤꯅꯤ." "ꯆꯦ ꯔꯣꯅꯥꯂꯤꯗꯣ ꯑꯩꯒꯁꯨ ꯈꯪꯅꯒꯦꯀꯣ ꯅꯣꯡꯃ ꯑꯗꯨꯗꯤ ꯌꯧꯕꯒ ꯀꯣꯜ ꯇꯧꯔꯛꯎꯀꯣ." ꯐꯣꯟꯗꯣ ꯍꯦꯛ ꯊꯝꯈꯤꯕꯒ "ꯏꯁ ꯋꯥꯏ ꯑꯃ ꯍꯦꯛ ꯁꯪꯉꯤꯗ꯫ ꯀꯅꯥꯅꯣ ꯃꯤꯁꯇꯔ ꯂꯣꯌꯥ?" "ꯑꯣ ꯑꯩ ꯅꯉꯣꯟꯗ ꯇꯥꯛꯇ꯭ꯔꯤꯅꯦ ꯑꯩꯒꯤ ꯋꯥꯏꯐꯤꯅꯤ ꯃꯥ ꯍꯟꯗꯛ 12 ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯔꯦꯅ ꯌꯥꯝ ꯍꯔꯥꯎꯅ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤꯕꯅꯤ." "ꯀꯩꯅꯣ ꯍꯥꯏꯁꯦ ꯁꯣꯝꯒꯤ ꯋꯥꯏꯐꯅꯦꯕ?" ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯁꯛꯐꯝ ꯑꯃꯗ ꯊꯟꯈꯤꯕꯒꯨꯝꯅ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯣꯛꯂꯨꯕꯗꯤ ꯌꯥꯗꯕꯅꯤꯅ "ꯌꯥꯝ ꯑꯉꯥꯡꯅꯤꯗ ꯑꯩꯅ ꯐꯅꯌꯥꯝꯅ ꯍꯜꯂꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯃꯟꯈꯤꯗꯅ ꯂꯧꯈꯤꯕꯅꯤ ꯁꯦꯟꯅꯕꯗ ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏꯖꯈꯤ." "ꯃꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ?" "ꯃꯃꯤꯡ ꯂꯦꯝꯕꯤ ꯁꯅꯥ ꯀꯧꯏ ꯃꯥꯅ ꯃꯅꯤꯄꯨꯔꯒꯤ ꯀꯛꯆꯤꯡ ꯍꯥꯏꯔꯤꯕ ꯂꯝꯗꯨꯗꯒꯤꯅꯤ ꯑꯩꯈꯣꯏꯒ ꯌꯥꯝ ꯂꯥꯞꯅꯗ꯭ꯔꯦꯗ꯫ ꯑꯗꯣ ꯔꯣꯅꯥꯂꯤꯁꯨ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯍꯦꯟꯈꯤꯅꯤꯀꯣ." "ꯈꯪꯗ꯭ꯔꯦꯗ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯕ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯃꯥꯜꯂꯦ." "ꯁꯣꯏꯗꯅꯃꯗꯤ ꯂꯩꯔꯝꯒꯅꯤꯗ ꯐꯔꯦꯅꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯃꯥꯒꯤ ꯀꯣꯂꯦꯖꯀꯤꯁꯨ ꯇꯟꯐꯝ ꯑꯝꯇ ꯈꯟꯅꯔꯨꯈꯤꯒꯦ." "ꯍꯣꯏ ꯐꯔꯦ ꯁꯨꯝ ꯂꯩꯍꯧꯔꯒꯦꯀꯣ." "ꯂꯩꯍꯧꯔꯣ." ꯂꯣꯌꯥꯁꯨ ꯃꯥꯒꯤ ꯂꯩꯐꯝꯗ ꯍꯟꯈ꯭ꯔꯦ꯫ ꯔꯣꯅꯥꯂꯤ ꯈꯟꯖꯔꯨꯕ ꯃꯪꯂꯥꯟ ꯄꯨꯝꯅꯃꯛ ꯀꯥꯏꯈ꯭ꯔꯦ꯫ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯟꯅ ꯈꯪꯗꯅ ꯅꯨꯄꯥ ꯑꯃꯕꯨ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯃꯕꯨ ꯍꯦꯛꯇ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯐꯥꯎꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯍꯥꯟꯅ ꯃꯨꯟꯅ ꯊꯤꯗꯣꯛꯄ ꯑꯃ ꯆꯨꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯃꯆꯟꯅꯨꯄꯤ ꯌꯥꯏꯁꯅꯥꯗꯨ ꯁꯨꯝꯂꯛꯅꯖꯔꯝꯃꯤ꯫ "ꯊꯣꯏꯕ ꯅꯪꯕꯨ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ?" "ꯏꯟꯗꯣꯝꯆꯥ ꯑꯩꯗꯤ ꯌꯥꯏꯁꯅꯥꯒ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯉꯣ ꯑꯗꯨꯅ ꯇꯨꯝꯅꯤꯡꯕꯒ ꯐꯥꯎꯗ꯭ꯔꯤꯗ." "ꯑꯗꯨꯗꯤ ꯑꯩꯒ ꯄꯨꯟꯅ ꯇꯨꯝꯃꯁꯤꯔꯣ?" "ꯑꯩꯈꯣꯏ ꯃꯃꯥꯗꯣ ꯑꯩ ꯌꯥꯎꯗ꯭ꯔꯗꯤ ꯃꯥ ꯀꯞꯄꯅꯤꯕ." "ꯏꯆꯦ ꯔꯥꯙꯥꯁꯦ ꯌꯥꯝ ꯀꯞꯀꯟꯕ꯭ꯔꯥ?" "ꯀꯞꯀꯜꯂꯤꯉꯣ ꯏꯟꯗꯣꯝꯆꯥ ꯃꯃꯥꯗꯤ ꯑꯩꯅ ꯅꯥꯔꯁꯨ ꯀꯞꯄꯤꯗꯣ ꯑꯩꯅ ꯈꯤꯇꯪ ꯁꯣꯛꯄꯩꯁꯨ ꯄꯪꯀꯞꯇ ꯀꯞꯄꯤ." "ꯅꯨꯡꯁꯤꯗꯅ ꯇꯧꯔꯤꯅꯤ ꯑꯗꯨꯕꯨꯗꯤ." ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤꯉꯩ ꯃꯇꯥꯡꯗꯨꯗ ꯔꯥꯙꯥꯁꯨ ꯊꯣꯏꯕꯕꯨ ꯂꯧꯕ ꯂꯥꯛꯏ꯫ "ꯊꯣꯏꯕ ꯂꯥꯛꯑꯣꯗꯅ ꯊꯦꯡꯉꯦ ꯇꯨꯝꯅꯕ ꯇꯧꯔꯁꯤꯗꯅ." "ꯃꯃꯥ ꯑꯩ ꯏꯆꯟ ꯌꯥꯏꯁꯅꯥꯒ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ." "ꯍꯌꯦꯡ ꯑꯃꯨꯛ ꯁꯥꯟꯅꯔꯣꯁꯦ ꯉꯁꯤꯗꯤ ꯊꯦꯡꯈ꯭ꯔꯦꯕ ꯀꯣꯅꯦ." ꯊꯣꯏꯕ ꯌꯥꯝ ꯇꯟꯅ ꯆꯠꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗ ꯍꯧꯒꯠꯂꯛꯏ꯫ "ꯌꯥꯏꯁꯅꯥ ꯑꯩ ꯆꯠꯂꯒꯦꯀꯣ ꯍꯌꯦꯡ ꯑꯃꯨꯛ ꯉꯟꯇꯥꯅ ꯂꯥꯛꯀꯦ ꯁꯥꯟꯅꯁꯤꯀꯣ." "ꯇꯥꯃꯣ ꯕꯕꯥꯏ ꯍꯌꯦꯡ ꯂꯥꯛꯎꯀꯣ." ꯁꯅꯥꯅ ꯑꯣꯏꯅ ꯈꯨꯝꯕꯤꯔꯝꯃꯤ꯫ ꯊꯣꯏꯕꯗꯣ ꯋꯥꯈꯜ ꯑꯃ ꯈꯟꯅ ꯁꯨꯝ ꯂꯥꯛꯏ꯫ ꯃꯄꯥꯁꯨ ꯃꯈꯣꯡ ꯃꯈꯨꯠ ꯆꯥꯝꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯉꯥꯏꯍꯥꯛ ꯈꯕꯔ ꯄꯥꯗꯨꯅ ꯐꯝꯃꯝꯃꯤ꯫ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯒ ꯕꯕꯥ ꯑꯩꯈꯣꯏꯁꯨ ꯅꯅꯥꯎ ꯑꯃ ꯄꯣꯛꯑꯁꯤꯕ." "ꯑꯦ ꯊꯣꯏꯕ ꯀꯔꯤ ꯋꯥꯍꯩꯅꯣ ꯑꯗꯨꯕꯣ?" ꯔꯥꯙꯥ ꯏꯀꯥꯏꯔꯞ ꯇꯧꯔꯗꯨꯅ "ꯍꯩꯃꯥ ꯌꯥꯏꯁꯅꯥ ꯂꯩꯔꯤꯁꯤꯗꯤ ꯑꯕꯨꯡꯉꯣ." "ꯌꯥꯏꯁꯅꯥꯗꯤ ꯑꯩꯒ ꯇꯨꯃꯤꯟꯅꯕꯁꯨ ꯐꯪꯗꯦ ꯑꯩ ꯅꯅꯥꯎꯔꯥ ꯏꯆꯟ ꯑꯃ ꯄꯥꯝꯃꯦꯕ ꯁꯦꯕ ꯃꯃꯥ ꯕꯕꯥ ꯑꯃ ꯄꯣꯛꯁꯤꯕ." "ꯃꯁꯤ ꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯅꯤꯡꯉꯥꯏ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯁꯤꯁꯦ ꯄꯣꯊꯥꯔꯁꯤ." "ꯃꯃꯥ ꯕꯕꯥ ꯄ꯭ꯂꯤꯖ." "ꯍꯣꯏ ꯁꯤꯁꯦ ꯄꯣꯛꯑꯗꯕꯅꯤ." ꯇꯣꯝꯊꯤꯟ ꯔꯥꯙꯥꯗ ꯍꯥꯏꯐꯦꯠ ꯆꯦꯞꯇꯛ ꯇꯧꯅ ꯌꯦꯡꯂꯛꯏ꯫ ꯔꯥꯙꯥ ꯊꯣꯏꯕꯕꯨ ꯁꯨꯝꯕꯤꯈ꯭ꯔꯦ꯫ ꯐꯖꯅ ꯇꯨꯝꯊꯈ꯭ꯔꯕ ꯇꯨꯡꯗ "ꯀꯔꯤꯅꯣ ꯔꯥꯙꯥ ꯅꯪꯅ ꯑꯉꯥꯡꯁꯤꯗ ꯍꯥꯏꯔꯤꯗꯨꯅ?"
ꯑꯩꯗꯤ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯑꯩ ꯄꯦꯜꯂꯦꯀꯣ ꯈꯥꯔꯦ ꯗꯥ ꯇꯣꯝꯊꯤꯟ ꯑꯉꯥꯡꯁꯤꯒꯤ ꯃꯄꯨꯛꯅꯤꯡꯁꯦ ꯄꯦꯅꯕꯅ ꯍꯥꯏꯕꯅꯤ ꯑꯩꯅ ꯆꯤꯔꯥꯅꯤꯒꯤ ꯍꯥꯛꯇꯛꯇ ꯌꯥꯝꯅ ꯈꯤꯖꯈ꯭ꯔꯦ ꯌꯥꯝ ꯋꯥꯅ ꯀꯨꯏꯔꯕ ꯇꯨꯡꯗ ꯅꯨꯡꯁꯤꯅꯤꯡ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯅꯪꯅ ꯆꯣꯡꯍꯟꯕꯤꯕꯅꯤ ꯔꯥꯙꯥ ꯑꯃꯨꯛ ꯃꯌꯣꯜꯁꯦ ꯊꯗꯠꯀꯦ ꯈꯜꯂꯅꯨ ꯗꯥ ꯇꯣꯝꯊꯤꯟ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯗ ꯄꯩꯁꯥ ꯋꯥꯠꯄꯁꯨ ꯅꯠꯇꯦ ꯃꯇꯝ ꯈꯔ ꯉꯟꯅ ꯑꯗꯨꯝ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯔꯔꯣꯏꯗ ꯔꯥꯙꯥ ꯃꯁꯤ ꯆꯨꯝꯒꯗꯕ ꯃꯥꯟꯗꯦ ꯑꯉꯥꯡꯁꯦ ꯃꯊꯟꯇꯅꯤ ꯗꯥ ꯇꯣꯝꯊꯤꯟ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯁꯨꯖꯕꯗ ꯑꯀꯥꯏꯕ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯅ ꯏꯆꯥꯗ ꯑꯆꯥꯟ ꯃꯤꯔꯥꯏ ꯍꯦꯛ ꯅꯥꯏꯒꯗꯕꯁꯨ ꯂꯩꯇꯦ ꯑꯩꯗꯤ ꯊꯣꯏꯕꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯐꯔꯦꯁꯦ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯆꯥ ꯑꯃ ꯐꯪꯖꯔꯦ ꯍꯥꯏꯗꯨꯅ ꯂꯣꯟꯅꯕꯤ ꯃꯆꯥꯕꯨꯗꯤ ꯏꯟꯊꯣꯛꯀꯗꯕ ꯅꯨꯄꯤ ꯅꯠꯇꯦ ꯍꯜꯂꯣ ꯇꯥꯃꯣ ꯍꯥꯎꯅꯦ ꯌꯥꯝ ꯅꯨꯡꯁꯤꯅꯒ ꯀꯧꯔꯛꯏꯗ ꯅꯨꯡꯁꯤꯔꯤꯕꯨꯗꯤ ꯀꯌꯥꯝ ꯅꯨꯡꯁꯤꯔꯤꯅꯣꯅꯦ ꯃꯌꯥꯝ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯅꯦ ꯏꯁ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯥꯠꯅꯤꯅ ꯉꯁꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯕ ꯉꯁꯤꯗꯤ ꯄꯨꯕꯥꯅ ꯍꯔꯥꯎꯃꯟꯈꯤꯗꯅ ꯄꯣꯔꯣꯝꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯉꯤ ꯑꯁ ꯇꯤꯟ ꯇꯥꯏꯍꯦ ꯆꯥꯗꯕ ꯀꯨꯏꯔꯦꯗ ꯍꯣ ꯊꯣꯔꯛꯄꯗ ꯄꯤꯖꯅꯤ ꯄꯥꯈꯠꯂꯨꯅꯨ ꯏꯕꯨꯡꯉꯣ ꯉꯥꯏꯈꯣꯅꯦ ꯑꯇꯩ ꯂꯩꯔꯤ ꯅꯪꯕꯨ ꯃꯈꯥꯁꯦ ꯀꯔꯝꯕ ꯀꯣꯂꯦꯖꯇ ꯇꯧꯒꯦ ꯍꯥꯏꯅꯣ ꯑꯩꯗꯤ ꯑꯔꯥꯞꯄꯗ ꯇꯧꯅꯤꯡꯗ꯭ꯔꯦꯗ YK ꯀꯣꯂꯦꯖꯇꯔꯥ ꯅꯠꯇ꯭ꯔꯒ KMCꯗꯔꯥ ꯑꯃ ꯃꯤꯡ ꯆꯟꯁꯜꯂꯁꯤꯔꯥꯅ ꯈꯜꯂꯤ ꯅꯪ ꯏꯆꯥꯒꯤ ꯄꯨꯔꯥ ꯀꯠꯊꯣꯛꯑꯒꯦꯅ ꯈꯜꯂꯦ ꯍꯣꯏ ꯀꯠꯊꯣꯛꯄ ꯅꯠꯇ꯭ꯔꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩꯒꯦ ꯍꯣꯏꯗ ꯅꯪꯅ ꯃꯃꯨꯠ ꯇꯥꯅ ꯄꯥꯖꯔꯒ ꯂꯣꯏꯔꯦꯗ ꯏꯆꯥ ꯊꯣꯏꯗꯤ ꯇꯨꯝꯈ꯭ꯔꯕ ꯇꯨꯝꯈ꯭ꯔꯦ ꯅꯪꯗꯤ ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯣ ꯇꯨꯝꯃꯗꯧꯅꯦ ꯍꯣꯏ ꯉꯟꯇꯥ ꯄꯣꯊꯥꯊꯣꯛꯎꯀꯣ ꯑꯩꯁꯨ ꯍꯌꯦꯡꯗꯤ ꯗ꯭ꯌꯨꯇꯤ ꯉꯟꯇꯥ ꯆꯠꯇꯕ ꯌꯥꯔꯣꯏ ꯊꯝꯅꯤꯡꯗꯦꯗ ꯐꯣꯟꯁꯦ ꯁꯅꯥ ꯅꯤꯡꯉꯥꯏ ꯇꯧꯔꯅꯣꯕ ꯇꯥꯃꯣꯁꯦ ꯌꯥꯝꯅ ꯋꯥꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯇꯥꯃꯣ ꯒꯨꯗ ꯅꯥꯏꯠ ꯇꯦꯛ ꯀꯦꯌꯔ ꯒꯨꯗ ꯅꯥꯏꯠ ꯅꯨꯡꯁꯤꯕꯤ ꯇꯨꯝꯃꯝꯗꯥꯏ ꯅꯨꯡꯁꯤꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯇꯨꯝꯕꯒꯤ ꯃꯣꯟꯗꯥ ꯈꯨꯅꯨꯡꯉꯥꯏꯗꯤ ꯀꯔꯤꯗ ꯍꯥꯏꯔꯨꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯋꯥꯈꯜꯒꯗꯣ ꯈꯪꯌꯥꯡ ꯍꯦꯛ ꯌꯥꯡꯊꯣꯛꯏ ꯅꯨꯃꯤꯠ 9ꯅꯤꯃꯨꯛ ꯂꯩꯔꯒ ꯁꯅꯥ ꯃꯥꯒꯤ ꯑꯦꯗꯃꯤꯁꯟ ꯃꯇꯝ ꯌꯧꯔꯛꯄꯗꯒꯤ ꯐꯣꯝ ꯂꯧꯕ ꯑꯣꯏꯅ YK ꯀꯣꯂꯦꯖꯇ ꯂꯥꯛꯈꯤ ꯅꯍꯥ ꯑꯍꯟ ꯄꯨꯟꯅ ꯐꯣꯝ ꯊꯥꯖꯤꯟꯕꯒꯤ ꯀ꯭ꯔꯤꯛ ꯍꯦꯛ ꯏꯟꯅꯩ ꯁꯅꯥ ꯐꯅꯦꯛ ꯑꯃꯒ ꯐꯤ ꯃꯆꯥ ꯑꯃ ꯌꯥꯟꯗꯨꯅ ꯃꯧꯒ ꯃꯥꯜꯂꯨꯗ꯭ꯔꯕ ꯃꯥꯜꯂꯤ ꯔꯦꯕꯦꯛꯁꯅ ꯍꯥꯏ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯑꯩꯒꯤ ꯃꯤꯡ ꯂꯦꯝꯕꯤ ꯁꯅꯥ ꯀꯧꯏ ꯌꯥꯝ ꯐꯖꯩꯌꯦ ꯀꯅꯥꯒ ꯂꯥꯛꯀꯦ ꯑꯩꯈꯣꯏ ꯄꯨꯕꯥꯒ ꯂꯥꯛꯑꯦ ꯀꯅꯥꯅ ꯄꯨꯕꯥ ꯍꯥꯏꯗꯦ ꯑꯣ ꯑꯩꯒꯤ ꯀꯨꯕꯣꯛꯅꯦ ꯀꯩꯅꯣ ꯅꯀꯨꯕꯣꯛꯅ ꯍꯧꯖꯤꯛꯇꯩ ꯍꯧꯅ ꯁꯪꯕ ꯍꯧꯔꯕ ꯍꯥꯏꯁꯤꯕꯣ ꯑꯗꯨꯝ ꯁꯪꯉꯤꯅ ꯃꯇꯥ ꯑꯃꯅꯤꯅꯦ ꯏꯁ ꯀꯩꯅꯣꯝꯅꯤꯅ ꯔꯦꯕꯦꯛꯁꯅ ꯒꯥꯎꯟ ꯁꯤꯟꯅꯗ꯭ꯔꯦ ꯑꯗꯨꯝ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯁꯅꯥꯁꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯉꯝꯗꯅ ꯆꯠꯈ꯭ꯔꯦ ꯇꯣꯝꯅ ꯚꯥꯏ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯑꯁ ꯃꯀꯣꯛ ꯆꯥꯛꯏꯗ ꯚꯥꯏ ꯃꯀꯨꯕꯣꯛꯅ ꯊꯤꯜꯂꯛꯏꯅꯤ ꯍꯥꯏ ꯑꯗꯨꯗꯤ ꯂꯨꯗ꯭ꯔꯣ ꯚꯥꯏ ꯍꯣꯏꯅꯦ ꯑꯗꯨꯅꯤ ꯃꯀꯨꯕꯣꯛꯅ ꯊꯤꯜꯂꯛꯏ ꯍꯥꯏꯁꯤꯅꯤ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤꯗ ꯍꯧꯖꯤꯛꯀꯥꯟ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯁꯤꯡꯁꯦ ꯂꯣꯏ ꯉꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦ ꯀꯣꯏꯔꯨꯔꯒꯅꯦ ꯀ꯭ꯔꯦꯛ ꯆꯨꯔꯝꯃꯗꯤ ꯕꯦꯔꯥꯅꯤꯀꯣ ꯑꯁ ꯆꯨꯔꯝꯃꯣꯏꯍꯦ ꯅꯪꯁꯨ ꯐꯥꯒꯤ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤꯗ ꯃꯣꯏꯅ ꯈꯜꯂꯨ ꯀꯩꯅꯣ ꯔꯦꯕꯦꯛꯁ ꯉꯥꯏꯍꯥꯛ ꯁꯨꯝ ꯁꯅꯥꯅ ꯆꯠꯄ ꯃꯥꯏꯀꯩ ꯁꯨꯝ ꯌꯦꯡꯂꯤ ꯑꯀꯣꯟꯕꯗ ꯄꯛꯆꯥꯎ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯃꯀꯨꯕꯣꯛ ꯍꯥꯏꯕꯗꯨꯗ ꯃꯄꯨꯕꯣꯛꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯇꯥꯃꯣ ꯁꯅꯥ ꯀꯩ ꯂꯩꯒꯦ ꯅꯪꯕꯣ ꯇꯥꯃꯣ ꯑꯩ ꯄꯨꯕꯥꯒ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯂꯥꯛꯏꯌꯦ ꯑꯣ ꯀꯔꯤ ꯀꯣꯂꯦꯖꯇꯅꯣ YKꯗ ꯗ꯭ꯌꯨꯇꯤ ꯂꯩꯇ꯭ꯔꯣ ꯇꯥꯃꯣ ꯂꯩꯌꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯆꯠꯇꯣꯏꯅꯦ ꯑꯗꯨꯗ ꯀꯣꯜ ꯇꯧꯔꯛꯑꯝꯒꯦꯅ ꯇꯧꯔꯛꯏꯕꯅꯤ ꯑꯣ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ ꯍꯣꯏ ꯏꯆꯥ ꯊꯣꯏꯕꯤꯗꯤ ꯏꯇꯩꯃꯒ ꯂꯩꯍꯧꯕ꯭ꯔꯥ ꯂꯩꯍꯧꯋꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯐꯠ ꯂꯣꯏꯕꯒ ꯆꯠꯅꯕ ꯇꯧꯔꯣꯀꯣ ꯑꯉꯥꯡꯗꯣ ꯀꯨꯏꯅ ꯊꯥꯗꯣꯛꯀꯅꯨ ꯍꯣꯏꯕ ꯊꯥꯗꯣꯛꯑꯣꯏꯍꯦ ꯑꯗꯣ ꯇꯥꯃꯣ ꯅꯃꯤꯠ ꯅꯅꯥ ꯆꯣꯏꯅꯨꯀꯣ ꯍꯣꯏꯍꯦ ꯃꯥꯅ ꯑꯣꯏꯅ ꯇꯥꯛꯁꯤꯜꯂꯛꯏ ꯅꯪ ꯑꯗꯨꯝ ꯐꯖꯅ ꯂꯩꯌꯨ ꯂꯩꯖꯔꯤꯌꯦ ꯑꯩꯕꯨꯗꯤ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯇꯥꯃꯣ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯀꯣꯜ ꯇꯧꯔꯛꯑꯣ ꯍꯣꯏ ꯑꯩ ꯃꯑꯣꯡ ꯌꯦꯡꯉꯛꯀꯦ ꯉꯁꯤꯁꯦ ꯑꯇꯣꯞꯄ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯁꯦꯇꯜ ꯇꯧꯔꯒ ꯂꯩꯕ ꯌꯥꯅ ꯂꯩꯔꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯧꯔꯛꯑꯣꯕ ꯀꯣ ꯍꯣꯏ ꯇꯧꯔꯛꯇꯣꯏꯅꯦ ꯑꯗꯨ ꯇꯥꯃꯣ ꯁꯤꯗ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯃꯥꯜꯂꯨꯔꯕ ꯃꯥꯜꯂꯦ ꯃꯤꯅ ꯑꯩꯒꯤ ꯅꯝꯕꯔ ꯀꯌꯥꯝ ꯍꯪꯉꯒ ꯆꯥꯅꯤꯡꯉꯣ ꯑꯦ
Kana hangaiba fudat kemta. Is laage ekta phuba yabadawna ngangi siungni masaksiga. Phare se sana. Ai mi khaina ngaiduna leire. Thamage ko. Anto nungsi hairamo. Mi lei hairaga. Yaro ko kaisho. Hoise. Dawrage se. Aigi sanabo yaamna nungsi. Yaraba. Yare. Love you. Take care. Cheksulu ko. Hoi. Nangsu phajana yumda babag halo. Loya sumangi duty chatkre aduga sanaga bakjawga su yumda halakle. Machanupido mama lakpada o ayamna tawri haraudana thadoina. Mama se masaka su khangi nei picture se. Hoi jatoi mama hale ma jawina khuzina sikproi jada. Ai ba nangi mother gi bata se di maong amani ko. Phagi tawni dai je. Ichi ne jabu thawai gumna nungsi khangdana thamnamnaga kuicha chatpal kamina chane je. Hoini na phinarol dong do ro. Kusum masana inung nungai ta bagom sung ungduna machi phamdana lei kari tawrabano haibasu khangde thoibana. Bubo kaidawrage cha tha usila o. Thoiba bobok se cha kamta thakning je ne hei. Kaidawrage bubo Hakjang se inung nungai tine he. Thoiba yang wana jelaklaga thadoi kara dagada mabokto masangam de haidana tamlare. Radana lagduna kanda phajana kausale. Ima kidorage. Rada ahi se mangha ichoi ne he. Isa se pothapam ama sukhang hi khangde. Kai sukhalunu da ima changmang ne na khanto o. Hoida adumain he khanto ga loiridana. Nate Tomthindi ayuki chaka chakraba. Chakchaba changakri ma da tomthindi pung amada lakadawani. Pungdi amabu taramdhani ne. Hainaringai tanjaduda thoibana mapala haure haiduna kauba lai. Radaso adumak hathu tawduna chatkre. Tomthin iru lungthoklaga leirami. Rada mapuroibana iru jabalurakpaga jabayana bahaiduna hotline dagi chak phongphong sabadu thidoaga phajana semduna thammi. Tomthin so hek loirakpaga hauna chakdu charage na phamtharai. Radana manakta phamduna nokphe tawraga sangbadu uraduna. Nangbu charabrane. Da Tomthin hana chathokpiro loiraga charage. Hana chathoma yadabra. Thengna ngai basai nasa sokani. Ipuroi wana chadringai da chabado aidi pamdaba. Hey, adumaina haiganu. Hakjang soktraga loiri. Aidi nongdam naide ko dukan gi thabak nina. Se, jahanda di jakdo thangdoro chathok minarasi. Hoi. Thoiba di chakraba natro. Madi chakhiba kuireda. Mandom jaga jam thakani haiduna da hobane. Oh, phare lao adudi. Tomthin chakhom ama phatlawna huklaga. Kai thorage da chama yadraba. Natti ne hei. Nangna thongba se lairemina thong thakpaga chap heng manai ne. Ai do anthokna haukre. Ai di pakhalore. Se icha laitrigai sida amuk tenbirake se. Karan tawnu ko angang ngamangda mung chokani e. Chopa he seba. Yang nungsina Tomthin rada da inbiri. Rada mapani harau yang nungsina chamineri. Numidang wairam ya chalakpa matamduda sana som pakchawi cha glass ama puduna lakpani. Khanghaudana pambomdo yam kanna jonglakpadagi chado khangtha thadai. Kusumna Aima sana kaidawrage ne he. Ima ai ngahan khay ongtu tawdaba mawang amai taw hi ngasidi. Kaidawrage se hayu se. Aigi yitki pambam se yam kanna chonge ima. Hey, kaisu tawreda afaba ngakta oirisanu ko. Kusum mamang nungai tabade masada leifam chapam ama ikhang he khangde. Oh sana loya da phone amta taw. Sana so loya da call taw sili. Sana kaidawrage ne. Tamo nang phajana chiksuna layu ko. Hoi leijariye my dear yam nungsira malida. Yam su uningi nanagda sulak ningi. Is ay la adoy sidi. Asing bayra.
ꯂꯥꯛꯇꯣꯏꯅꯦ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯋꯥꯠꯇ꯭ꯔꯦ ꯆꯥꯛꯀꯧꯕ ꯅꯪꯅꯕ ꯁꯣꯏꯗꯅ ꯊꯣꯔꯛꯑꯅꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦꯀꯣ ꯁꯣꯝꯗ ꯊꯕꯛ ꯈꯔ ꯆꯤꯜꯂꯦꯕ ꯐꯣꯟꯗꯨ ꯐꯠ ꯀꯛꯈ꯭ꯔꯦ ꯀꯨꯁꯨꯝ ꯅꯦꯅꯥ ꯍꯦꯛ ꯇꯥꯏ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯌꯧ ꯌꯧ ꯇꯧꯗꯨꯅ ꯆꯥꯛ ꯆꯥꯒꯦꯅ ꯀꯟꯅ ꯂꯥꯡꯂꯤ ꯃꯔꯥꯡ ꯃꯔꯛꯇꯨꯗ 8:30ꯒꯤ ꯄꯥꯎ ꯍꯦꯛ ꯊꯥꯔꯨꯕꯅꯤ ꯉꯁꯤ CM ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯊꯣꯡ ꯑꯅꯧꯕ ꯑꯃ ꯁꯪꯒꯥꯈ꯭ꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛꯀꯤꯗꯃꯛ ꯌꯦꯡꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃ ꯊꯥꯗꯅꯕ ꯁꯦꯟꯇꯔꯗ ꯇꯛꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯈꯪꯍꯜꯂꯛꯂꯤ ꯉꯁꯤ ꯖꯝꯃꯨꯒꯤ ꯁ꯭ꯔꯤꯅꯒꯔ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯑꯥꯔꯃꯤ ꯈꯨꯠꯄꯨ ꯈꯔ ꯀꯦꯝꯞ ꯇꯧꯔꯨꯕꯗꯒꯤ ꯍꯜꯂꯛꯄꯗ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯑꯥꯔꯃꯤ ꯖꯋꯥꯟ ꯀꯌꯥ ꯑꯃ ꯁꯤꯕ ꯅꯥꯕ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯅꯥꯀꯜ ꯑꯅꯤꯗ ꯀꯟꯅ ꯈꯨꯠ ꯁꯣꯛꯅꯔꯛꯄꯗꯒꯤ ꯇꯦꯔꯣꯔꯤꯁ 12 ꯑꯃꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯄꯛꯆꯥꯎꯅ ꯍꯩ ꯁꯅꯥ ꯅꯣꯏ ꯃꯣꯡꯗ ꯊꯣꯔꯛꯎꯅꯦ ꯍꯩ ꯁꯤꯗ ꯉꯥꯡꯅꯔꯤꯕꯁꯤꯡꯁꯦ ꯑꯃꯨꯛꯇ ꯇꯥꯔꯨ ꯂꯥꯎꯅꯦ ꯍꯩ ꯌꯥꯝ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯏ ꯃꯈꯣꯏ ꯄꯨꯂꯞ ꯄꯛꯆꯥꯎ ꯌꯥꯝ ꯊꯋꯥꯏ ꯋꯥꯅ ꯂꯩꯔꯝꯕ ꯃꯇꯧꯗꯨ ꯎꯔꯨꯕꯗ ꯁꯅꯥꯅ ꯄꯨꯕꯥ ꯀꯩꯗꯧꯔꯒꯦ ꯁꯤꯁꯦ ꯇꯤꯚꯤꯁꯦ ꯑꯃꯇ ꯊꯥꯎꯁꯦ ꯑꯝꯇ ꯊꯥꯎꯅꯦ ꯍꯩ ꯀꯩꯗꯧꯔꯒꯦ ꯃꯤ ꯄꯨꯕꯥ ꯁꯦꯅꯦ ꯍꯦ ꯁꯅꯥ ꯊꯥꯗ ꯊꯥꯎꯅꯦ ꯍꯩ ꯄꯥꯎ ꯍꯦꯛ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯊꯥꯕꯗ ꯉꯥꯏꯍꯥꯛ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯗ ꯏꯪꯂꯤꯁ ꯅ꯭ꯌꯨꯁ ꯄꯥꯔꯝꯃꯤ ꯃꯈꯣꯏ ꯆꯥꯛ ꯑꯃꯇ ꯆꯥꯗꯦ ꯃꯔꯥꯡ ꯇꯧꯕ ꯃꯔꯝꯅ ꯑꯃꯠꯇ ꯍꯦꯛ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯞ ꯆꯥꯅꯅ ꯍꯦꯛ ꯍꯧꯖꯤꯛ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯦꯞꯇꯦꯟ ꯂꯣꯌꯥ ꯈꯨꯃꯟꯅ ꯂꯨꯆꯤꯡꯂꯒ ꯆꯠꯄ ꯀꯦꯝꯞ ꯑꯗꯨꯗ ꯄꯨꯟꯅ ꯃꯤꯑꯣꯏ 112ꯅ ꯈꯨꯠꯄꯨ ꯑꯣꯏꯔꯒ ꯆꯠꯄꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯄꯨꯟꯅ ꯃꯤꯑꯣꯏ 68ꯅ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯇꯩꯁꯤꯡꯗꯨꯅ ꯁꯥꯊꯤꯕ ꯐꯤꯚꯝꯗ ꯂꯩꯈꯠꯅꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯄꯥꯎꯒꯤ ꯃꯔꯣꯜꯅ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯂꯣꯌꯥ ꯑꯃꯗꯤ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔ ꯔꯥꯖꯗꯦꯕ ꯕꯔꯃꯝ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤ ꯕꯣꯝ ꯂꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯍꯛꯆꯥꯡ ꯃꯥꯡꯈꯤꯕ꯭ꯔꯥ ꯀꯝꯗꯧꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯃꯝꯅꯅ ꯂꯩꯔꯤ ꯇꯤꯚꯤꯗ ꯐꯨꯠ ꯂꯥꯎꯅ ꯃꯨꯊꯠꯂꯤ ꯁꯅꯥ ꯂꯩꯃꯥꯏꯗ ꯀꯤꯠ ꯂꯥꯎꯅ ꯐꯝꯊꯈ꯭ꯔꯦ ꯄꯛꯆꯥꯎ ꯀꯣꯛ ꯄꯥꯏꯔꯗꯨꯅ ꯌꯥꯝ ꯂꯥꯎꯅ ꯀꯞꯂꯛꯂꯤ ꯁꯅꯥ ꯋꯥꯁꯨ ꯑꯃꯇ ꯉꯥꯡꯗ ꯑꯉꯥꯎꯕꯤꯒꯨꯝ ꯑꯣꯏꯈꯤ ꯁꯅꯥ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯅꯦ ꯍꯩ ꯅꯪꯕꯣ ꯁꯅꯥ ꯁꯤ ꯃꯤꯠ ꯄꯥꯡꯉꯨꯁꯤ ꯁꯅꯥ ꯁꯅꯥ ꯍꯧꯒꯠꯂꯨꯔꯦ ꯏꯆꯥꯅ ꯏꯔꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯊꯥꯔꯒ ꯅꯪꯅ ꯀꯔꯤꯒꯤ ꯇꯨꯁꯣꯟꯅꯅ ꯂꯩꯔꯤꯕꯅꯣ ꯍꯧꯒꯠꯂꯨꯔꯦ ꯁꯅꯥ 이마기 보고 이마디 망자리다나 이마디 망자리다나 이마기 보고 이마디 망자리다나 이마 세 사나세무다 갸안타한 기세마 세 레야 가리수도 왜 이마 가리수도 왜 다들 난 마우스 다리부 나트로니 해 이자식 무파물은 강자이세 다도이 ꯑꯗꯨꯒ ꯀꯨꯁꯨꯝꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯏꯃꯨꯡꯗꯨꯗ ꯇꯧꯔꯤꯕ ꯃꯇꯧꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯅꯗ꯭ꯔꯦ ꯁꯅꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯀꯨꯁꯨꯝꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯃꯊꯟꯇ ꯃꯥꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯃ ꯑꯣꯏꯅꯈ꯭ꯔꯦ ꯂꯣꯌꯥꯒꯤ ꯃꯌꯥꯝꯕꯗ ꯍꯦꯗꯀ꯭ꯋꯥꯇꯔꯗꯒꯤ ꯀꯣꯜ ꯂꯥꯛꯏ ꯍꯦꯜꯂꯣ ꯀꯣꯜ ꯇꯧꯖꯔꯛꯂꯤꯕꯁꯦ ꯍꯦꯗꯀ꯭ꯋꯥꯇꯔꯁꯇꯒꯤꯅꯤ ꯁꯨꯝꯗꯧꯕꯅꯤ ꯂꯣꯌꯥ ꯈꯨꯃꯟꯗꯣ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯌꯦꯡ ꯌꯨꯝꯗ ꯄꯨꯍꯜꯂꯛꯂꯒꯅꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥ ꯍꯥꯏꯕꯤꯌꯨ ꯀꯩꯅꯣ ꯍꯥꯏꯁꯦ ꯐꯣꯟꯗ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯃꯅꯥꯎ ꯅꯨꯄꯥꯗꯣ ꯉꯁꯤꯗꯤ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦꯗꯣ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯂꯣꯌꯥ ꯅꯪꯕꯨ ꯆꯠꯂꯕ꯭ꯔꯣ ꯂꯦꯝꯕꯤ ꯁꯅꯥꯅ ꯀꯅꯥꯗ ꯁꯤꯟꯅꯔꯝꯂꯤꯕ ꯅꯄꯥ ꯅꯃꯥꯒꯤ ꯑꯋꯥꯕ ꯑꯃꯠꯇ ꯌꯦꯡꯉꯝꯗ ꯅꯌꯥꯝꯕ ꯅꯇꯩꯃꯒꯤ ꯑꯋꯥꯕ ꯌꯦꯡꯉꯝꯗ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯆꯠꯂꯕ꯭ꯔꯥ ꯅꯪ